Okram. Mathangi Guest of Honor gi Famfam Langda Lengsin Bigadava Ikai Kumna Zaraba Sar B. Surchandra Sharma, Secretary, Venture Education Society, Thawal. Sar Butaram Nokcheri. Mathang Asisu, Guest of Honor gi Famfam Langda Lengsin Bigadava Ikai Kumna Zaraba Sar Puyam Ranjit Singh, Lecturer, Sangai Yumpham Higher Secondary School. Dignitaries ki Famfam Langda Lengsin Biriba Singi Maraktagi Kitang Hongdok Hingzin Kitang Laizabatare Koi Hana Chief Guest ki Famfam Langda Lengsin Bigani Haina Ayaba Pibiramba Sar Ado Achin Bamba Laibadagi Hauzik Aikogi Chief Guest ki Famfam Lang asi hangduna laigadore aduna Aikoina ngasigi Ikai Kumna Zaraba Sir Dr. N. Ranjit Singh, Principal, Paradise English School bu Chief Guest ki Famfam Langda oina Lengshin Binaba Ningsingjari. Aduga Guest of Honor gi Famfam Langda Aroiboina Kaukachari Sir N. Tomba Ningombam Tomba Singh, Lecturer, Waiko Mani Girls College. Sarbu Taramno Okchari. Ikai Gumna Zaraba Dignitary Singda Famfam Langda Lengsin Bikraba Matung Asida Koi Base Samasung Lengyan Fi Kudol Tambina Bugdambak Sinja Langjari Ba Singi Maikaida Nixing Jari Mayam Mahuba Kubam the Gubil.
ꯁꯤꯟꯖ ꯂꯥꯡꯖꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯦꯁ ꯑꯃꯁꯨꯡ ꯂꯦꯡꯌꯥꯟ ꯐꯤ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯩꯔꯥ ꯆꯨꯈꯠꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯆꯤꯐ ꯒꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯁꯨꯡ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯗꯤꯒꯅꯤꯇꯔꯤꯁꯤꯡꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯍꯪꯒꯠꯆꯔꯤ꯫ Ikai kumnazaraba dignitaries-singna mayra chukhatpikhraba matung asida koi ngasigi thoram asigi welcome address pibinabgidamak kausinjari Sanasam Kishan Singh welcome address pibinabgidamakta ningsingjari aigi maruf Sanasam Kishan Singh. Ikai Kumnazariba, Chief Guest, President, Guests of Honors, Distinguished Guests, Dignitaries, Anak Pamadi Atapatiki Lakpiriba, Maru Mapang, Imaiben, Satan Harold Punamak, Ahagna Deluxe Garments ki Mahusin Zaduna, Ahan Mamakta Ikongum na Kunzari.
ꯑꯍꯥꯟꯕꯗ ꯉꯁꯤ ꯗꯦꯂꯛꯁ ꯒꯥꯔꯃꯦꯟꯠꯁꯀꯤ ꯑꯍꯨꯝꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯑꯁꯤꯗ ꯆꯤꯐ ꯒꯦꯁ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯑꯆꯤꯟꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯦꯡꯕꯤꯔꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯍꯧꯖꯤꯛꯅ ꯄꯦꯔꯥꯗꯥꯏꯁ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯗꯣꯛꯇꯔ ꯑꯦꯟ ꯔꯟꯖꯤꯠ ꯁꯤꯡꯍꯕꯨ ꯗꯦꯂꯛꯁ ꯒꯥꯔꯃꯦꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯅꯤꯁꯨꯕꯗ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯤꯔꯤꯕ ꯗꯣꯛꯇꯔ ꯑꯀꯣꯏꯖꯝ ꯄ꯭ꯔꯤꯌꯣꯀꯨꯃꯥꯔ ꯁꯤꯡꯍ ꯑꯦꯁꯣꯁꯤꯌꯦꯠ ꯃꯦꯝꯕꯔꯁ Indian Solidarity Council New Delhi busu ay khangna taram okcher ahum subada chief guest of honors ki famfam lang de lengsen diriba Oza Tomba lecturer Waikomani Girls College ani subada Oza B. Surchandra Sharma, Secretary Fencer Education Society. Ahum Subada, Oza P. Ranjit, Lecturer Sangai Yumpham Higher Secondary School. Oza Ahum Apusu, Deluxe Garment na Taram na Okchari. Mari Subada, Lengbi Ragliba, Sangnai Rabi, Oza Singh, Satana Harol Singh, Maru Mapang Singh, Anak Pamasung Athapadagi Lakbi Ragliba, Kwai Kumna Pu, Deluxe Garments na Taram na Okchari. Mga subada ngasigi live coverage bibiriba thoramasibu live coverage bibiriba kusam live pusu hangna taram okchari light samusung sound ki isin now lakbiriba punam pusu ahamu hangna taram okchari thank you Tauramasi makha sathajarak po oina ngasigi pangthok chariba ahum suba foundation day asiga mari lenara keynote address pibinabagi dambak kausinjari T Abhijit Singh proprietor Delak Garments ahan mamaktada tinbirba miyam pumnamakpu aina ikoknona khurumjari amasung function asidaida laikhiba inconvenience khudingmakki aina lale haina haijari ai ahan bagau aigi life ta ahan ba woiba ai sumaina sinbaje aigidi foundation day je hana budi tawraga su sumaina tawbase ai tawjagidriba ona oza miyam pumnamak aigi jo ahan ba woibanina ai bujo ngakpio Delark se ready-made garments house amoina haitar ready-made garments manufacturer amoina lairakpadi hantak na ahum suba chahi oiba mapung pha ahum suba chahi mapung pha ba tawdabu aina garments se sigi garments industry sida laijarakpa isagi manufacturing unit ama laitavida isana dress se mapandagi natraga atopa farm amada farm amadagi lauraga supply tawjarakpase ai isa ai graduation hek loiba 2013 dagi dum hojare aida leikiba aingonda inconvenience leikiba mayam adagi leikai sidaida ai reikai da natraga ai society sidaida leiriba inconvenience mapandagi lakpa uniform sina haide leiriba school mayam sidaida tamiba ngang suppose higher samna higher da class 10 dagi 11 ka ba sidaida Laiba Satra Tawal Pumbagi Weba Satra Singse pull up school uniform change to Duineba. Sidai da Ainasum Yam Yam inconvenience of a labor highter. Pumnamak Mapanda, Loinabak Bates Toba, Mapandagi Pusalaka uniform, the Loinabak Bates Toraga, Hoigi, Genose, Smina Amakatang labor highter. See Gisimatang Aina Yangzaraga, Yarga the Aquis data. Ainas minor manufacturing unit amakatang hangagadi kitang doorsu haidi lamdam sida phangba pot chaina lamdam sida phangba lamdam sida suzaba lamdam sida lairiba reikai asigi reisa sing thabak phangjadraba haitare moi mayam sina kaigumba moigi skill sing se sizinaraga
sumaina am kaktang purakpa ngamagadi kitang dorsu samasidayda kanaba nga phangadra ina khandana aina tawjabaneba sidaida aibu nungsibidana aibu hek aigi karaida kari soigedagi na yengbirakpo oza ngaktani aigi mangda phambiri se hauji seida oza pum nampu aina ikokno na khurumjari aigidi yam important oiba aigi life ta yam important oiba oza ngaktani haitar ado aigi ngasi je inconvenience mayama thengnagre oza sing dasu dagi lakpiriba pum ki bhom dasu ado ai kokno na khurumjari adugi nakta aibu ngakpi oza sing aduga so asibu mapung phanaba mayamgi achinba ke akai thokpiduna lakpiriba aigi marup sing aigi guest sing adagi media kutsem life ki adagi leiba mayam pumna poina thagat pongdok chari amasung so asi mapung phana bo honabada ozasing ai mapung phana bo honamina se thank you Thagachari Takalambam Abhijit Singh, Proprietor Dela Garments Keynote Address Pibiramagidamak Mathang Asidi Nasigi Dignitary Singi Mafam Dagi Wangang Loyamakak Kausin Jage Nasigi Tauramasigi Chief Guest Kipamam Langda Lengshin Viriba Ikai Kumna Zaraba Sir Dr. N. Ranjit Singh, Principal, Paradise English School Bo. Nasigi, Thauram Masiga, Mari Lenana, Tentak Pa Warol Kara Thambina Vidamak, Ikai Kumnaba, Loinana, Hangachari. Ahan bamaktada ngasigi asigumlaba Dela Garments ki ahum suba foundation day asiga mari lenana dais de lengsin biriba ikai khumna jaraba ngasigi chief guest ki famfam lang da lengsin bina ba hai bi bada magi asin ba ahan badadi la ame hositi asin badagi lak pangam draba akhoi girakta di yaw draba Sri Mingwaina Panjarabada K.S. Manzor Singh Chairman K.M. Blooming Higher Secondary School bu ahan bada ikai khumna wotsari aduga loinana President ki famfam lang da lengsin biriba ayakindi aina matam amada class 8 tamlingai da Wazadagi ekhoi takpi tambirakpa haitare coaching center da aduga retired additional director Sports Authority of India NERC Tagilpat Mingwaina Panjarbada Waza Konsam Michael Singhabasu ikai khumna wotsabagulana koknonjari loinana agi maruf Dr. And A.K. Priyakumar Singh, National Awardee, Lecturer, Soyam Higher Secondary School Basu, Ikai Kumna Wotsa Bagolana, Koknonjari, Luna, Guest of Honor Lang, Honors Ki Fam Lang, Guest of Honor Ki Fam Lang, the Lingsin Biriboza Singh, Kagoza, N. Tomba Singh, Lecturer, Waiko Medical Scholars, Adagi, Agi Maruf, Sir B. Surchandra Sharma, Secretary Fancier Educational Society at Volana Agimaruf, Sir P. Ranjit Singh, Lecturer Sangayum from Higher Secondary School, so Ikai Kunosari, Lunana, Nasigasum Laba Function Sidaling Birakliba, Ahlaman Singh, Satra Naharon Singh, Imaibel Singh, Murmapang Singh, Kwai Kunmur Pusu Ikai Kunosari. Nasigasum Laba Yam Namarueraba, I get Yamok. Isan nipigi masas isa suweraba kagi abhijit ki ima se egi isan nipini aduga mo abhijit sina
ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯄꯦꯔꯦꯗꯥꯏꯁꯗ ꯍꯧꯔꯛꯂꯒ ꯃꯦꯇ꯭ꯔꯤꯛ ꯂꯣꯏꯁꯜꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯏꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯞꯀꯤ ꯂꯝꯗ ꯈꯣꯡꯗꯥꯔꯛꯑꯦ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯐꯪꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯍꯩꯔꯣꯏ ꯑꯁꯤꯕꯨꯁꯨ ꯑꯩꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯤ ꯂꯣꯏꯅꯅ ꯑꯩꯅ ꯉꯁꯤꯒꯤ ꯇꯤꯟꯕꯤꯔꯤꯕ ꯃꯔꯨꯑꯣꯏꯅ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯍꯧꯒꯠꯂꯛꯂꯤꯕꯁꯤꯡꯗ ꯊꯝꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯅ ꯇꯝꯂꯤꯕ ꯂꯥꯏꯔꯤꯛꯁꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯐꯪꯅꯕ ꯈꯛꯀꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤꯅꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯐꯪꯕ ꯅꯠꯇ꯭ꯔꯒ ꯐꯪꯗꯕ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨꯗꯤ ꯇꯣꯉꯥꯟꯅ ꯊꯝꯁꯤ ꯑꯩꯅ ꯇꯝꯖꯔꯨꯕ ꯂꯥꯏꯔꯤꯛꯁꯦ ꯃꯁꯤꯒꯤ ꯑꯩꯅ ꯍꯩꯖꯔꯨꯕꯁꯤꯡꯁꯤꯅ ꯂꯝ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯂꯝ ꯑꯃꯗ ꯄꯨꯊꯣꯛꯄ ꯉꯝꯅꯅꯕ ꯂꯥꯏꯔꯤꯛꯁꯤ ꯐꯖꯅ ꯇꯝ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯐꯪꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯃꯌꯥꯝꯗꯒꯤ ꯃꯁꯛ ꯊꯣꯛꯄ ꯑꯗꯨꯝ ꯍꯦꯛꯇ ꯑꯣꯏꯔꯛꯄ ꯌꯥꯒꯅꯤ ꯉꯁꯤꯃꯛ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣ ꯑꯚꯤꯖꯤꯠꯁꯦ ꯃꯍꯥꯛ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯗ꯭ꯔꯒꯁꯨ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥꯗꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯗꯤ ꯌꯥꯝ ꯐꯖꯅ ꯆꯥꯎꯅ ꯇꯧꯕ ꯍꯧꯔꯦ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤꯒꯤ ꯂꯥꯞꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯐꯣꯔꯝꯒꯤ ꯃꯇꯥꯡ ꯑꯃꯒꯤ ꯃꯇꯥꯡ ꯍꯦꯛ ꯒꯥꯔꯃꯦꯟꯁꯤꯡꯒꯤ ꯃꯇꯥꯡꯁꯤꯗ ꯂꯩꯔꯝꯕ ꯈꯨꯗꯣꯡ ꯆꯥꯗꯕꯗꯣ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯄꯨꯊꯣꯛꯄ ꯍꯧꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯃꯛꯀꯤꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯗꯤ ꯄꯟꯖꯥꯕꯇꯒꯤ ꯆꯦꯜꯂꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯛ ꯄꯦꯟꯁ ꯁꯥꯔꯠꯁ ꯑꯦꯟ ꯇ꯭ꯔꯥꯎꯖꯔꯁ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯇꯤ ꯁꯥꯔꯠꯄꯨ ꯑꯣꯏꯁꯅꯨ ꯑꯃꯕꯨ ꯑꯣꯏꯁꯅꯨ ꯑꯗꯨꯅ ꯂꯥꯛꯄꯒꯤ ꯉꯥꯏꯕ ꯆꯠꯈꯤꯕꯒꯤ ꯉꯥꯏꯕ ꯑꯗꯒꯤ ꯑꯃꯨꯛ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯑꯁꯤꯗ ꯀꯥꯒꯗꯕ ꯀꯩꯅꯣꯗꯨꯅ ꯑꯁꯣꯝꯗ ꯆꯠꯈꯤꯕ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯒꯤ ꯌꯦꯡꯉꯒ ꯑꯩꯍꯥꯛꯁꯨ ꯑꯗꯨꯝ ꯆꯍꯤ ꯈꯔꯁꯤꯗ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯑꯚꯤꯖꯤꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯐꯣꯔꯝꯁꯤꯡ ꯀꯔꯤꯁꯤꯡꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯍꯧꯖꯔꯦ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯇꯝꯂꯨꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯐꯖꯅ ꯃꯈꯣꯡ ꯁꯦꯡꯅ ꯆꯠꯂꯒꯗꯤ ꯌꯥꯝ ꯂꯨꯔꯤꯁꯤ ꯑꯩꯅ ꯇꯝꯃꯤꯕ ꯂꯥꯏꯔꯤꯛꯁꯤꯗꯒꯤ ꯑꯩꯒꯤ ꯀꯣꯛꯇꯒꯤ ꯄꯨꯊꯣꯔꯛꯀꯗꯣꯏꯅꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛꯃꯛꯇ ꯇꯧꯔꯁꯨ ꯐꯖꯅ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯆꯠꯈ꯭ꯔꯒꯗꯤ ꯃꯥꯅ ꯑꯣꯐꯤꯁꯔꯕꯨ ꯑꯣꯏꯁꯅꯨ ꯏꯆꯝ ꯆꯝꯕ ꯁꯤꯟꯐꯝ ꯑꯃꯕꯨ ꯑꯣꯏꯁꯅꯨ ꯁꯔꯀꯥꯔꯒꯤ ꯑꯦꯅꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯆꯠꯄ ꯃꯇꯝꯗ ꯃꯥꯒꯤ ꯀꯣꯛꯇꯨꯗꯒꯤ ꯂꯣꯏ ꯊꯣꯔꯛꯀꯗꯣꯏꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯃꯥꯡꯗ ꯊꯝꯂꯤꯕ ꯏꯆꯥꯁꯤꯡ ꯃꯍꯩꯔꯣꯏꯁꯤꯡ ꯊꯝꯅꯤꯡꯉꯤꯁꯦ ꯇꯝꯂꯤꯕ ꯃꯍꯩꯁꯤꯗ ꯑꯩꯒꯤ ꯄꯥꯟꯗꯝ ꯑꯃꯕꯨꯗꯤ ꯊꯝꯒꯗꯣꯏꯅꯤ ꯑꯗꯨ ꯑꯩꯒꯤ ꯄꯥꯟꯗꯝꯁꯦ ꯑꯍꯥꯟꯕꯗ ꯐꯖꯅ ꯃꯈꯣꯡ ꯁꯦꯡꯅ ꯂꯥꯏꯔꯤꯛ ꯍꯩꯕ ꯂꯥꯏꯁꯨ ꯈꯪꯕ ꯍꯥꯏꯕ ꯄꯣꯠꯇꯨꯗ ꯆꯪꯁꯤꯟꯅꯕ ꯇꯝꯁꯤ ꯃꯗꯨꯃꯛ ꯇꯝꯈꯤꯕꯗꯨꯅ ꯉꯁꯤ ꯑꯚꯤꯖꯤꯠꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯕꯁꯨ ꯊꯧꯕꯥꯜ ꯂꯝꯗꯝꯁꯤꯒꯤꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯗ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯁꯦꯕꯥ ꯑꯃ ꯇꯧꯕ ꯍꯧꯔꯤꯁꯤꯅꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯃꯤꯌꯥꯝꯗ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯃꯄꯨꯡ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯗ ꯑꯃꯁꯨꯡ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯈꯔꯗꯪ ꯄꯤꯔꯝꯕ ꯉꯝꯅꯕ ꯍꯣꯠꯅꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅꯤ ꯐꯥꯎꯟꯗꯔꯅꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤꯁꯨ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯂꯝꯗꯝꯁꯤꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯠꯇ꯭ꯔꯒ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯃꯍꯩꯒꯤ ꯂꯧꯁꯤꯡꯒꯤ ꯒ꯭ꯌꯥꯟꯒꯤ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯈꯔꯗꯪ ꯄꯤꯔꯦ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯍꯌꯦꯡ ꯆꯥꯎꯔꯛꯂꯒ ꯃꯁꯥꯅ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯕ ꯑꯇꯩ ꯄꯨꯁꯅꯨ ꯅꯣꯂꯦꯖ ꯄꯨꯗꯕ ꯄꯩꯁꯥ ꯂꯩꯇꯦ ꯕꯦꯡꯛꯇꯒꯤ ꯄꯩꯁꯥ ꯄꯨꯁꯤ ꯂꯣꯏ ꯌꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯁꯤꯗꯤ ꯃꯤꯉꯣꯟꯗꯒꯤ ꯄꯨꯗꯅꯕ ꯍꯣꯠꯅꯁꯤ ꯀꯗꯥꯏꯗꯒꯤ ꯍꯧꯖꯤꯛꯇ ꯇꯝꯂꯤꯕ ꯃꯍꯩ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯃꯈꯣꯡ ꯁꯦꯡꯅ ꯇꯝꯍꯧꯅꯕ ꯌꯥꯝꯅ ꯁꯥꯡꯅꯁꯨ ꯍꯥꯏꯖꯔꯣꯏꯒꯦ ꯃꯊꯪ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯇꯦꯟꯁꯤꯟꯖꯔꯛꯂꯦ ꯍꯥꯏꯔꯒ ꯑꯁꯤꯒꯨꯝꯂꯕ ꯕꯦꯂꯥꯛꯅ ꯁꯤꯜꯂꯤꯕ ꯑꯍꯨꯝꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯊꯕꯛ ꯄꯤꯕ ꯍꯧꯔꯕꯅꯤ ꯊꯕꯛ ꯐꯪꯗꯕ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯄꯤꯕꯒꯤ ꯀꯩꯅꯣꯃꯁꯨ ꯑꯗꯨꯝ ꯂꯧꯕ ꯍꯧꯔꯕꯅꯤ ꯑꯁꯤꯒꯨꯝꯂꯕ ꯆꯪꯁꯜꯂꯛꯂꯤꯕ ꯈꯣꯡꯖꯪ ꯑꯁꯦ ꯃꯄꯨꯡ ꯐꯥꯅ ꯏꯁꯣꯔꯅ ꯄꯥꯡꯕꯤꯗꯅ ꯐꯖꯅ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗꯒꯤ ꯍꯥꯏꯕꯗꯤ ꯆꯪꯁꯤꯜꯂꯤꯕ ꯏꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯞꯀꯤ ꯊꯧꯗꯥꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯅ ꯂꯧꯔꯒ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯔꯤꯕꯁꯤꯡꯁꯤꯅ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯆꯪꯁꯤꯟꯗꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄꯗꯨ ꯑꯣꯏꯕꯤꯔꯛꯎ ꯏꯁꯣꯔꯅꯁꯨ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯇꯦꯟꯇꯛꯅ ꯊꯝꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ थागतचरी ngasi chief guest ki famvam langda lengsin biriba ikai kumna jaraba oza ibungo
Dr. N. Ranjit Singh na ngasigi thauram asiga mari leinaba yamna marik chumba wafam kaya thambi khibagda natana Dela Garments na ngasi phauba sathajarakliba thabak thauram sing amasung miyamgi seba taujarakliba sibu sakhang biduna yaifamangol kaya pibirambagi damak ozabu amuka hana thagatchari mathangi wangang loye sidi kaushinjari Guest of Honor gi famam langda lengshin biriba ikai kumna jaraba sir B. Surchandra Sharma, Secretary, Fencer Education Society bu ngasigi thauram asiga mari leinana wafam khara thambina bagidamukta nolokna ningsingjari Ahan Muktada Gasigi Ahmlok Shuba Dela Garmenski Mapok Common Numit Foundation Day Program Asigi Gasigi Dai Selection Biriba Mingwen Hangatarabada Gasigi Toromasigi Sigues Oina Pambigani haina lakpiramba duga mahaki kudung chadaba amri lakpikedraba aigi oja mingweni panjarabda Sri Gates Menjor Manga Founder Chairman MMRC Unity Park Luna na ngasigi function asigi President gi famham langdal election biriba aigi Kaka Konsam Michael Singh, Retired Assistant Director, Sai NERC. Lona na Guest of Honor ki famam langchen biriba Mingoina Panjarabda Sri Dr. N. Ranjit Singh, Founder Principal, Paradise English School. Lona na Guest of Honor ki famam langchen biriba Aigi Oja Sri N. Tombas Singh, Lecturer Wakomani Girl College. Lona na Aigi Oja Sri A.K. Priyakumar Singh, Dr. A.K. Priyakumar Singh, Lecturer Swayam Higher Secondary School. Lona na Aigi Oja Ranjit Singh, Lecturer Shanghai Hampam Higher Secondary School. Bo ahan mamaktada kai kumna jabaga lona na kong nona kromjari. Lona na ngasigi Toromasigi Amlok Shuba Dela Garments ki Toromasigi mapung phana na bagdamakta Sajok Bibigalona Lengbirakliba Alaman Singh, Imaibel Singh, Marumpang Satranarol Kwai Kunumapu, Aisha Maki Maike Digi, Kong Non Butcheri Ngasigi Asumlaba Dela Garments Haina Mington Ba Tawalda Yamnamating Laina Honoriba Entrepreneurship ki Asoba Entrepreneur Maoina Honoriba Mingwen Panjarabada Agino Abhijit Taseng na mahak kita magda kwai kudamang yam sajok pininga oiba pibam tokpa naha moina lamdam sigi da magta koi gi mamang da ai oja ranjina su thambiramba yam marik chu mo famda mana haijaba mana khangjaba sinpham kaya amada iramdam sigi leihauda saujariba iramdam sigi pothokna Iramdam sida mahang ki oiba wakalo loksing kaya amana pokatsaraga honoriba singase ikoina tangai padana laiminere kwai khudi maksing na mateng bangwi matam da hojikti yamna
achauba matam lakhiba kanduda aina ningchangjagiba aigi iyamba lai oigraba koi tamo boro mahaki sakpham duga sab manana laaga mana oza ai sumaida ai wangta badai ne ma masa introduce tawraga mahangna mahaki dela garment sigi oiba setup tawrongmi matang mana tawjaning ma dream mana tawjagi khaliba mayam singdo matang harap kandu dai duda sidi koina hana atopa manipur ki wang mada lauraga manipur wang mada akhoi iramdam sigi da tungaga le jawda ba senpam kaya amasu mapan chalhal libase akhoi soidana masigi dam akhoi mateng pangmam thoi mabu sajok pibam thoi habisi khanbaga loina na koi mangonda assurance pigi hanaki di bungo nang laiji kidang thenge adu matang by next year next session dagidi soidana nang na ki tawda program mayam ki sapsawa highlights akhoi ngasi pirabarina nangonda akhoi hana already engaged or like mayam singto minimize tor matungda understanding karada minimize tor matung nangonda akhoi onselake hype du loina na maka tarakpu matam adum akhoi mahakan sanminraga ngasi di aso uba contribution ama delak na pibiduna Cancer Higher Secondary School amadi Sophia ni school gi akhoi na matam sana bhum sana launing matamda lobu matamda phanganam khudong sa bamdo koi delak garments na pibire masigi damukta koi delak ki damukta yamena chauba koi gi maikai degi thagat chaba phonglok chari sumaina iram dam sida laiba delak khaktanatna tai topa any field da maga manana hai batare garment gi saruk kya kharadasu mangna hona biriba kaya se koi dum lakpa yawi school dasu adna koi honaro mahak mathanda khaktana harba garment sing asi pina nambidam da angang singi uniform maroina school gi student singi uniform pi se ma mathanda khaktana koi piba provide to banga moi adna koi su pina nambidam da na koi adum honaro aduga quality maintain tausi yam maroina oina abisita habise bungo sina nangonda yam angang oina nangna sumaina entrepreneurship ki over program ama set up tawraga nang hoda nabo lapukan stage nangon struggles troubles mayam thengna gani matam tu dedira nang passion lebo tai yam politeness nang maintain do batai loina nang financial background se pasana nang well organized do batai maram di khudimak singse nangna machine gi mapan dagi nangi sem gado sagado mayam singse semagaso tangai padana madu nangi employee mayam like doribasingto madugi matam sana makoibo nang advice over machine not only nang capital kara pairaga machine kara leraga nangi hana kibindas leriba mayam singse organize roga salok tro khudunate yam maroi ba nangi thawai happy gi doribadi nangi farm singda work to biriba nangi ahalaman sing nasinasan sing marumapang sing madu sing adu nang adumatik nakna work to rimangai nangi delaki program se mai pak dorbani have say mongoda yam pana advice toi masiga loina na financial ki background se mathau ta bana maram oiraga se business tor pan du dai du da bulk ta school amada angang sing amani ani ohum natragana samri changwa satuk chatet leba sing se at the time of admission da madu nangnana bidamukta angang sing sina hariba uniform sing je provide nang tawna hono kan du da makoi de payment se matam sana pirak ko siaw ko ni par payment ko siaw ko ni matam du dai du da nangi masiki backup se tawna bidamukta nangi hana arrangement kar taru tangguda bani aduga sidi once set up tawra matung dadi nangi rotation da adum matang chachar kan du da nangi garment gi nangi farm se yamena mai pak do bani haida yam mangona ai mai ke dige su advice yam na tawjaki madumak mahak yam puksel sengna oza paisa leitre oza paisa kitang mateng pang biro asmai to mayam matang hai mangonda yam chunuksi yam politeness mangonda ngasigi mana mai palpagi akhoi gi stage lano hono kan mangonda discipline hai base adumitik akhoi gi yaurag laki madu mana mangonda sagonda ba puksel sengna haiba ngamba aduga mana tawge khanjariba haining basingdo yam koidna haiba ngami thawna siam sangi business tawribani haiduna so saugonba aduga magi some pending amount sing adu piu adu taw this and that mayam pressure taw kan magi kano se dum sachi ganeba
aduna hojikti competition se asuki mate kungna se hana t-shirt amadal pasani chani angkai chom yangkai piram basi mapam matungina competition mayam larakan dundadi nangna piri amount ki taraga quality maintain tor pi gi haim ching mayam lakane adubo once nangi oiba dela garment siga akoi gi leiminagadoriba lekai gi amade district sigi wangwada leiminagador mayam sing siga kibinta se mari tatanaba nangna first quality maintain tauba aduga nang pigadorba uniform sing adu matam sana deliver taubu ngamna bi nangna matugi setup ama arrangement taujaba loina na nangi farm da leiminariba mayam sing adu adum de cooperation piminaraga si teamwork ni natana taubusu yaba nate adu teamwork ki oiba value du leiminari mayam sing punna khangminara kan du daidu da yamna mating leiba akoi gi farm ama habisi hena orkani habisi ke set pathaja thamjage tension jarabada sumaina dela ki ahomlak suba foundation de pangthori basi makha tarakpa sahi kya dasu yam hena mai pangna pangtok pa ngamko oisnu aduga loina na madugi namakta ai samaki maike dege Fancer Education Society ki maike dege angamba pangal dege loksing dege physically financially mentally nangi damta lai habse ngasi ki ahomlak suba third foundation de dela ki sidai ngasi ki mphumji khudung chabalorga ai nangonda thamami loina na nangi tungi punsida su yam hena mai pakna satrak pangamba ama oyo haibasi thambaga loina na ki damakta ngamjaba haibadare ai samaki on pocket gi lising manga khaktang nangi dela ki garment gi damakta karim khara leijabada mating oinam ta ai mai ki thamjaramge thank you very much Thagachari ngasigi guest of honor gi fampham langda lengsin biriba ikai kumnazarava sir B Surchandra Sharma secretary Fancer Education Society Thawalna ngasigi thoram asiga mari leinana yamna marik chumba wafam amasung tungda mai mit oiba yaba wafam kaya thambibagi damak sar bomukanna thagachari amasung Delak Garments ki damak sar amasung sar gi timna tungda lepiri haiba si tajaba matamda aduki matik harauba amasung nungaiba pokchai aduga sar gi site gi sar nangamjaba mating khara tawbiramba gi damak tasu sar bomukana thagachari mathang gi wangang loi asidi Guest of honor gi famam langda lengsin biriba mingoina hangatjarabada kai khumnajaraba sir Dr. Akoizam Priyokumar Singh Associate Member Indian Solidarity Council New Delhi bu ngasi gi thoram masiga mari leinaba wafam khara thambina gidamukta nolokna ningsingjari matada tibiriba miyam punapu khoramjari ngasi suba ila garment gi foundation de sigi da installation biriba agi pasalabak kusam Michael Singh retired additional director Sai Tagel Impal aduga anisubada Guest election biriba Dr. N. Ranjit Singh Principal Paradise School aduga guest of honor pambiriba B. Surchandra Sharma Secretary Fancer Education Society aduga agi marup B. Ranjit Singh lecturer sangai from higher secondary school punapu amada kononjari aduga tibiriba punapu kain picture Hairibasigi garment farm abisaki anauba chahi hum surakpagi nungaraba function sida
ngasi sei ahum gi mamangda abisina nongma sigi Bank of India gi manager ga ma wari sanarame matamda manager je koi gi satra khogen lesan den gi khogen wari mana sigi hariba garment pharmacy sengkaning bagi wakolon mana manager ga watana rame atay sumang wanda puning tawole masigi hariba sigi farm koi trading farm na tagana garment farm sidi UK Britain dadi 1770 leiba hore kun license fair na adam mismina irambala ikti dum moi leiba hore ado sigi khongcha se India dadi yam thena laki ana bidesh na palingai matam da koina Bharata Tata company Tisco Telco lakhre duga koina Tata company yare khona ba hana leigidraba yana ba father of Indian industry khona riba koina Jamshedji Tata na yana na samba garment ki factory je Bharata laki Manipur dadi koina yam thena Imphal da ma lingkhat pa hore duga du function pangthok kidre duga mana tamna sigi pikraba stage sigi stage koina sumba trading farm ma garment farm ma mana chenga char pajuna se koina puning thoga bam tu aduga tungda la ka toiba chai singda magi anauba garment farm se hena mating leina paktok chau thokpa oisan oina sodai kurumjari amana hairiba abiche ma jam hona ba am kale mana class 9 10 tamak pada ai satra moina ma lone kuta man discipline lagi duga magi entrepreneurship sumbagi wakalon ma dum chelakwi sahi kargi mamang gi kona CQ bana satra class 1 to 10 sai kona tongan miram debating wi ai ataga kona competition kya state level na pangthok padum moi ga pulga satra group ka pulga ga dum pangthok minare yamna sincere oina tabak tawi aduga asugumba magi nauna sengo charaiba nauna pilasu pingna tungya salena ana mangalena lebu oisnoina ai si hajar gai matang se lu sanjar Thagachari Guest of Honor gi Famam Langda Lengsin Biriba Dr. Akoizam Priyokumar Singh Associate Member Indian Solidarity Council New Delhi na asigi thoramasiga mari leinana yamna marik chumba wafam kaya thambirambagi damak mathangda kausinjari Guest of Honor gi Famam Langda Lengsin Biriba ikai kumnal jareba sar Puyam Ranjit Singh Lecturer Sangai Yumpham Higher Secondary School Ngasigi yamna chinglem laba third foundation day Dela Gamet maming chitabda wakalon da puning yam nungsiba minai nei thangi oira lamda mamada mapu rongna bagi tangkakta asugumba ngasigi function yamna maru oi haibasima hanmakta thamjage loina na ngasigi daisi dignitaries aitare ngasigi mitunglen asida achangba mitunglen obiriba agi oja sing amasung ngasigi lengbiragliba punungpu hanmakta kai kumna busari yam sengna aikogi dela ki proprietor na ngasai ngasigi function jigi thoram thogai toropesda inconvenient khara thokre masigi risk khudimak ai samak yana Punamapu, I am very sorry. I Tamuida Saina Magaloina Nahapuina Hamakada Yamuwanga Tangale. Karigi Nasigi 21st century da Aikogi Lamdamsi Idai Park Iramdamsi Aikogi Asian Highway na Pau Kramatunda Aikogi Nasigi Mirolsi Kuliluin Wedabalamdamsida ngasi nahang na karigi damakta risk khudimak lauragena nang sorry haibanga mibano na ke tugi wakal duni ani am appreciate tawrise
ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯦꯁꯤꯌꯥꯟ ꯍꯥꯏꯋꯦꯁꯅ ꯐꯥꯎꯔ ꯆꯠꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯃꯄꯨ ꯑꯣꯏꯍꯧꯗꯗꯅ ꯃꯤꯅꯥꯏ ꯅꯩꯊꯥꯡ ꯑꯣꯏꯔꯕ ꯂꯝꯗꯝ ꯑꯃꯁꯤꯗ ꯁꯣꯛꯆꯜꯂꯛꯂꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯁꯦꯟꯃꯤꯠꯂꯣꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯃꯤꯗꯒꯤ ꯀꯔꯤꯗꯒꯤ ꯂꯣꯏꯅ ꯈꯨꯡꯒꯨꯟ ꯇꯥꯅ ꯃꯨꯠꯄ ꯌꯥꯔꯕꯒꯤ ꯇꯥꯡꯀꯛꯁꯤꯗ ꯅꯍꯥꯛꯅ ꯗꯦꯂꯥꯛꯀꯨꯝꯕ ꯑꯃ ꯄꯨꯊꯣꯔꯛꯑꯒ ꯃꯄꯨ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥꯁꯦ ꯑꯩꯉꯣꯟꯗ ꯂꯩꯔꯤ ꯑꯁꯤꯒꯨꯝꯅ ꯉꯁꯤ ꯍꯧꯔꯛꯂꯤꯕ ꯃꯤꯌꯥꯝꯗ ꯉꯁꯤꯒꯤ ꯂꯩꯔꯛꯂꯤꯕ ꯏꯄꯥ ꯏꯄꯜꯁꯤꯡꯗ ꯊꯧꯅꯥ ꯑꯃ ꯎꯠꯄ ꯉꯝꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯄꯁꯦ ꯑꯩꯗꯤ ꯅꯪꯕꯨ ꯍꯟꯅ ꯊꯥꯒꯠꯂꯦ ꯍꯥꯟꯅ ꯃꯤꯅꯥꯏ ꯅꯩꯊꯥꯡ ꯑꯣꯏꯕꯒꯤ ꯅꯦꯆꯔꯗ ꯂꯩꯔꯛꯄꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯨꯔꯒ ꯂꯩꯈꯤꯕꯗꯨꯒꯤ ꯅꯪꯅ ꯊꯧꯔꯝꯁꯦ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯈꯣꯏꯗ ꯆꯩꯅꯤꯡꯉꯤ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯆꯩꯅꯤꯡꯗꯦ ꯅꯪꯗꯤ ꯑꯩꯅ ꯑꯍꯥꯡꯕ ꯃꯇꯝꯗ ꯌꯥꯝ ꯋꯥꯡꯅ ꯊꯥꯡꯒꯠꯄ ꯑꯉꯥꯡꯅꯤ ꯅꯪꯅ ꯃꯁꯤꯒꯤ ꯃꯄꯨꯁꯤ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯏꯍꯥꯟ ꯍꯥꯟꯅ 35,000 ꯄꯤꯈꯤꯕ ꯅꯨꯃꯤꯠꯁꯛꯁꯦ ꯑꯩ ꯏꯁꯥꯃꯛ ꯑꯣꯏꯔꯝꯒꯅꯤꯅ ꯑꯩ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯏ ꯑꯩꯅ ꯈꯜꯂꯦ ꯃꯁꯤꯒꯤ ꯗꯦꯂꯥꯛꯀꯤ ꯒꯦꯃꯦꯖꯁꯦ ꯄꯥꯡꯊꯣꯛꯅꯕ ꯃꯥꯅ ꯍꯣꯠꯅꯔꯛꯄ ꯏꯍꯥꯟ ꯍꯥꯟꯅ ꯃꯥꯏ ꯐꯥꯔꯁ ꯐꯥꯎꯟꯗꯦꯁꯟ ꯄꯩꯁꯥ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯁꯦ ꯑꯩ ꯏꯁꯥꯃꯛꯅꯤ ngasi ado matam khara aiga maga lapnaro matungda ngasi di function sina amuk en tight tawre ngasi gi aikoi gi asian highway na sakra matungda aikoi gi lamdam se nupi da gi angang da gi minai kuli loina werni foreigner myam gi sona kanda kuli man thang gi sevari gi hotel gi loina oida da lamdam se ngasi di mahan achauba mangal ma pire aduna ai gi ngangin badi yam lei matam sisu yam thengkhre aduna ai yam sengna ai gi thamoi da leiriba magi mapu amuraknabagi leipak mapu masak khangnabagi tangkak amadi thawbal mayondagi mayol ama chongle aikoi mayamna ising chaiminasi long live delak loina aigi angam ngasigi function digi namak aigi pocket dagi 5,000 khaktang ai magi proprietor aigi satra ai nungsibi na amoina loina riba avijit sangelo ai openly ai nangona hand over tawge 5,000 thank you My God. Yeah, thank you. Thank you. Thagachari, Guest of Honor gi from Lang the Lengshin Biriba, Ikai Kumna Zaraba Oza, Puyam Ranjit Singh, lecturer, Sangai from Higher Secondary School na. Masigi Thoram Masiga, Marie Lenaba, or from Kaya Tambiramba Danatana, Irei Park Iram the Masigi, Tunglam Chatta, Kamdona, Ekoi Mai Park Bayabage, Karamba Lambi, the Karamba Mayunda, Junction Bayabage, Haiba Sida, Yam Marik Chumba, or from Kaya Tambiramba Danatana, Yamna Chauraba. Selgi oiba tengbang ibirambugi damukta sarbo mukhana ikai khumnabuga loinana noluk chaba phongdokchari mathangi wangang loi sidi gas of honor gi famfam langda lengshin biriba mingoina panjarabada ikai khumna jaraba sir ningombam tomba lecturer Wycombe Mani Girls College sarbu ngasigi thoramasiga mari leinana wafam khara thambina bugi damukta noluk na ningsingjari Lengsin biriba pumnam puihanan badai kai kumna buchari haujiksi lengsin biriba pumna makna wangang si kya taningam do mandre maramdi asang ba program ama ni leiri ai minute ani khaktang matam lojage masigi ahum suba delak German ke foundation day gi thoram su lengsin biriba das member oi biriba Yamba Michael, juga Oza Ranjit, juga Aiginau Priyokumar, Aiginau Sur, juga matum mamagi, Aigi Satra Soy Kiba, Aiginau P Ranjit, juga Lengsin Biriba, masigi thoram masi saruk yaba lang piriba, Cilinau Cheichel, Sasing, Merumpang Kwai Pum namak Kai Kum Nabuchari. Aigi marupki chanupa yamna thauna leina mana sigumba
company haizage sigumba yamna lingjel leina miyoi kharasu thabak piba yaba aduga piriba loinana lamdam sida leiriba school college mayam gi uniform amadi tongan tongan basing mateng pangba sigumba thabak si tarai ba natti tarai ba mi amane hekta tawba yaba pot oide aduna ai sanfa visit kidamukta ai na sorgi mafamda yamna thawai haksang yauna make company si tung koina yamna mayam gi seva tawdana aduga miyoi kharagi punsi hingbadasu mateng oiba aduga pumnamakki kanaba phangba adugumba ama ohenbiu haidana isorgi mafamdasu thaunijari loinana punsi sangna imagi pautak matungina nahakna tawruba thabuk khudingmak mai pakpo irasnu haiba wafam tamjaraga pumnamakta ki bidai lojari. Thank you. Thagachari guest of honor gi phambam langda lengsin biriba ikai khumna jaraba sir mingoina hangat jaraba da sir ningombam tomba singh lecturer Waikhomani Girls College ki yamna fajaraba marik chumba wafam kaya thambiramba gi damakta sir bo mukhanna thagachari mathang asidi aroi ba wangang loi oina ngasigi thauram mapu haijaba tare ikai kumna jaraba President Sir Konsam Michael Singh, retired Additional Director, Sports Authority of India, NERC, Takial Imphalbu, ngasigi thauramasiga mari leinana marik chumba wafam kaya thambina gidamta nologna ningsingjari. Good evening, everybody. Ngasigi asumlaba Taylor Garments gi Ahum Suba Foundation Day asiga mari lenana mangdang lengjan biriba puno mapu amamam tawoina aina ming panjadragasu dai the lengjan biriba akogi yamna lamdam sigi yamna achauba institute amamongi founder amadi principal oibiriba punongpo aina ahamba muktada ikai kunabu chari loinana achimlumba foundation Ahum Suba Foundation Day asida saruk yabigani haidana lengbiraiba lengjanbiriba ngurmapang session Satra Satri puno mukpuzu aina ikai kunna bochari loinana ngasigi masaida print media sing loinana masaida saruk yabiriba yabigani haina lengbiraiba koigi artist sing puno mukpu aina subna ikai kunna bochari tasengna ayak thudongna hariba Taylor Garments asigi hana idi kya pause ai khangja hogdabani adubo haujik mayam mamangda wari sabigi ba mayamna yamna marik chumna experience mayam ama sum takpira kanda ayak su masigi knowledge amakak lakchare loina na aina ahanba maktada aina phaujari base aina ujari base ai pungda khaitang phil tawjabadi uzik ichanupa takilambam Avijit yamna nahawriba yamna sahi nauriba nupa machamani
loina loina na ai nau ji khangjari ba se mahapu popi ba lai wai khraba ai gi nau boro ai ga matamama yamna close oina tinazari maksi yamna social oiba aduga society is the development purakna ba hona bada atuki matik thawai yauba magi personal oibade ai thoidona khangjarudre adubu kargumba akhoi gi area sigi then aduda sunatana manipur gi kargumba issue mayam amada mana tamoi masi yaudaba yate akhoi yausi khotsi haidana akhoi gi society sida thawai yauna adumba yamna mangjin thana selamba amarom social worker ni haibada haiman batholoe na khanjai adubu isorgi kuya khada ngasidi akhoi marakta punmadu ngamdre adumandi oiraga aina sum khanjari base akhoi inau boro na pokpa masa oiragadi soidana makki yamna thongna phaba adu yamna social oiba kaimba thabak ama yamna marik chumna toba ngamna na ba honaba aduga madugi product tuna society sida karimba khara afaba khara purokpa ngamna gunamta mana honor jarambado madu mai machada soidana maki maona pidhara mamane magi halamangi matung ila amane hana aina khanjaba am khaktang ai feel tawjai ngasi makse loina norina soidana makki mahangna asumlaba yamna encouraging oiba akhoidadi yamna luna thokjai sumba mana ngasi tawriba skill work haibatare ngasai mangda tapigiba pokta mayamna so haibire tasena mase yamna aikoida society da yamna impressive oiba aduga masina mayamda example lama oiba yaba pot amara hena iti feel tawjai aikoina ngasi satra satri mayam ama ngasi larik tammi loina loina na masi matung dadi aikoina government gi job si yamna kanna tanai aduga thabakti khaji khakta aduga thabak pamba midi mise aduki matek yangre manipur da hujik adubu akhoi gi sida tawbase manipur gi natragana koi mioi bagi chanabi haigadra adugi mahuta atopa country haiba yai aduga even india da su hujik chatlaiba trend si aikoina government gi job khakta tawbase masigi mahuta tongan ba private sector privatization haibase masi natragati india zu haiba yai any country da masi puba ngamaktaba naron khudimaku thabak piba ngamaktabaki samasya amakak loina mayoknari haina aidi laujai aduna marmor kanda haujikti kargumba government na tawriba scheme khudimakse masi akhoi isa isana tawba yai haibase masi lomda haujiksi yamna mangjin thana sangjanare loina loina na asumlaba masumba ama oina haigadra ngasi akhoi abijina haudoiba pose masi tasengna mak aigondadi yamna encouraging oiba aduga yam thrilling oiba aduga ai isamakki oinadi kijaba amazu phawba posak ama khak oi tasengna masi ngasai mangda haigriba akhoi gi tata birlam ama sumba mayam amana company industry mayam ama lingba adumbagi sabmanaba theory da adumbagi pot ama khangni mana ngasi sahi ahum mari dagi honarei base adu orgati government gi service tawdragasu self help haigadra isana isagi production puthokjaba aigi gyan sinajaba adumba pot amani adu loina loina na masagi hingjana bakaki haiba adugi wa natabada ngasai
magi tongan ba haribe unit sida employed toba skill mayam ama skill employee hai tare adum mayam ama thabak punna tominaba yaba adum laba pot ama government ga chap manaba private sector gi pot ama khangni woigatori ba pot ase adu ngasi di pm ba yai adu one day yamna chauba achauba thobal gi lamdam sida kanoma private sector ama soidana ki werakani hana ina lojai tasena mak sigumba asina karigumba da magi government da magi register toba khotba weragati india government gi su sentang achauba thadara kanda masi yamna chauba institute ama soidana maki werakani ina thajajai aduna aikoina su mana example ama tawise smai tawdana aikoigi somda tongan ba sector da mana tawribase si natragasu tongan ba thabak mayam ama khak masa na interest leragati madu aikoigi naharon singna government gi service khak tanabagi mahuta tawya ba government gi department mayam sidagi su tongan ba makoina encourage tawba scheme mayam ama program mayam ama laitaba natte madu tanabirkanda akhang ai singa khannarakanda adumba posting do akoina khangkalaga ai isana interest leinabu honargadi soidanmuki mai pakani aduna akoina hojiki naharon jingsina direct tamaga government gi job khakta sum tanabai mahutta akoina asumba ngasi abijina tawrise smaina tongan ba thabak thoram mayam ama paikhatba yai hena ina laujai adum di warakanda aikoi mioi baise any aigi tawgadaba thabak to madaida khara pungning hakchang je thawai yauna yamna laborers oiba haitare ningan nadaba aduga honaba kanba aduga phangiba kharaduna penthokta hen chawkhanaba honaba adu waragati mahang masaka ki sunatana mi tara kuntra sama adum thabak tominaba yai aduga ama khaktang aina sum panjaning bati sumaina mi punna tawba thabak singsida agoi punminariba mi singdo tominariba employee haigadra adumaina maga khusamna na tawriba mioi singdo madu nupa obe yai nupi obe yai mang masaju yongna thawai hakchang yoksan biba fanaba honabinaba punna sokhat minanaba honabagi wakholona amakhakhtang di mahaka koi abhijit ka puliba mioi khudimangna masi thawai yawiba maramdi process sida gidanaba madu aina haijaningi amaromda mo aikoina aina ngasai ujabada mana lokhalaiba posting je mana tawgadori pose garment gi matangda phi ron gi matangdani ngasai ojasing na panbikriba uniform school uniform haibatare punjab tagi loramiba kolkata tagi chelamiba school khudimang set maina mapandai loina chelame uniform ngasai even angang jingi track suit su mapalom dai loina chele matam change paisa su mapanda loin chakre adubo aduga chap manaba poto abijina seida mana supply tawdori aduna adu orgadi yamna laina su phange akoina apamba phi phange loina na magi price su ngangnaba sangnaba aigi imung manung inakta sum leirabanina tana khona na tawduna maga irai laina laikai sida dum punna thabak tominaba yare adu loina na ngasai school singjigi akoigi institute singjigi ngasai head ngasi mangda lengjan bi ba kharama laibire loina na atopa private school mayam singjigi na support to biragati abhijit che tasengna mana pamjari ba khongjang je masaida yamna chauna mai pakpa ama soidana oigani adu tawdadi hariba institution sina maku tasengna yamna nungsibiba mateng pangbiba amat toiba magi ngasagi walakpada support to biba hana bapu mana advance kara pame lupa lang mga tara daka were mayam gisi mitong na bhona bada
ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯡꯖꯤꯟꯕ ꯑꯣꯖꯥꯁꯤꯡ ꯂꯣꯏꯅꯅ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯁꯤꯅ ꯃꯥꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯗꯤ ꯑꯃꯠꯇ ꯑꯣꯏꯕ ꯈꯣꯡꯖꯪ ꯑꯃꯗ ꯆꯪꯁꯤꯟꯃꯤꯟꯅꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛꯄꯨꯁꯨ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯒꯤꯁꯨ ꯃꯥꯏ ꯄꯥꯛꯀꯅꯤ ꯂꯣꯏꯅꯅ ꯁ꯭ꯀꯨꯜꯁꯤꯒꯤ ꯂꯩꯔꯤꯕ ꯂꯝꯗꯝꯁꯤꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯗꯁꯨ ꯄꯦꯔꯦꯟꯁꯁꯤꯡꯗꯁꯨ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯆꯞ ꯆꯥꯕ ꯁꯥꯏꯖꯇ ꯑꯣꯟꯖꯔꯀꯥꯟꯗ ꯌꯥꯝꯅ ꯂꯥꯏꯅ ꯐꯪꯉꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯑꯗꯨꯅ ꯊꯣꯏꯗꯣꯛꯅ ꯑꯩ ꯉꯁꯥꯏꯒꯤ ꯂꯦꯡꯕꯤꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯑꯁꯤꯒꯤ ꯈꯤꯇꯪ ꯌꯦꯡꯉꯀꯥꯟꯗ ꯑꯩꯅ ꯃꯥꯡꯗ ꯂꯦꯞꯆꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯊꯣꯏꯗꯣꯛꯅ ꯑꯩꯒꯤꯗꯤ ꯋꯥꯍꯩ ꯇꯣꯉꯥꯟ ꯑꯇꯩ ꯂꯩꯖꯗꯦ ꯑꯗꯨꯅ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯁꯤꯅ ꯍꯦꯗ ꯑꯣꯐ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯡꯁꯤꯅ ꯃꯥꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤꯃ ꯑꯩꯒꯤ ꯇꯔꯞꯇꯒꯤ ꯑꯩ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯒꯤ ꯏꯆꯥꯒꯨꯝꯕꯅꯦꯅ ꯈꯟꯕꯤꯔꯀꯥꯟꯗ ꯃꯥꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯄꯣꯠ ꯗꯤꯖꯥꯏꯟꯁꯤꯡꯗꯣ ꯇꯁꯦꯡꯅ ꯃꯉꯣꯟꯗ ꯍꯥꯏꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯊꯥꯞꯄꯗꯒꯤ ꯂꯧꯔꯨꯗꯧ ꯁꯔꯨꯛꯄꯨꯗꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯑꯗꯨ ꯈꯟꯅꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯆꯪꯁꯤꯜꯂꯤꯕ ꯃꯤꯁꯟꯁꯤꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯁꯤꯟꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯃꯁꯨ ꯊꯝꯖꯔꯤ ꯊꯣꯏꯗꯣꯛꯅ ꯑꯩ ꯃꯈꯥ ꯇꯥꯕ ꯑꯩ ꯍꯥꯏꯖꯔꯔꯣꯏ ꯂꯣꯏꯅꯅ ꯉꯁꯤ ꯁꯨꯝꯕ ꯐꯪꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 5,000 ꯈꯛꯇꯪ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯖꯔꯝꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗꯪ ꯑꯩ ꯃꯌꯥꯝ ꯐꯝꯗ ꯊꯝꯖꯔꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯑꯣꯜ थागतचरी ngasi thauram asigi president gi phomphom langda lengsin biriba ikai kumna jaraba sir Konsam Michael Singh, retired additional director Sports Authority of India NERC Takial Imphalna ngasigi thauram asiga mari leinaba yamna marik chumba wafam kaya thambirabagi damakta sarbo mohana थागतचरी amasung Dela Garments na ngasi phawbada sangchin jarakliba sibu sakhang biduna thagat wahai kaya phongdok piramba amasung pungning thaugat pirambagi damakta sarbo mukhana थागतचरी amasung ngasigi thauram asibu sinja langjariba sida mateng kharada orsu oinanaba haidana sargi angamba mateng pibirambagi damakta sarbo amukka su hanna थागतचरी marak thana ningsingjabama ngasigi guest of honor gi phomphom langda lengshin biriba mingoina hangat chadarabada ikai kumna jaraba sir Dr. N. Ranjit Singh Principal Paradise English School nasu lupa 5,000 gi oiba sel gi mateng tawbirai masigi damakta su sarbu amkhai leitana थागतचरी mathang asidi thauram makha sathajarakpa oina ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯊꯧꯕꯥꯜ ꯍꯥꯏꯖꯕ ꯇꯥꯔꯦ ꯏꯔꯝꯗꯝ ꯊꯧꯕꯥꯜ ꯈꯛꯇ ꯅꯠꯇꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯒꯤ ꯑꯔꯪꯕ ꯃꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯣꯖꯥ ꯑꯃꯈꯛ ꯃꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕꯗ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯒꯤꯗꯃꯛ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯍꯣꯠꯅꯖꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯪꯖꯔꯛꯄ ꯃꯍꯥꯛꯀꯤ national amasung international gi thakda phangbirakpa mana kaya dubu aikoina ikai kumna jaba uchaba oina ngasi aikoina reception program amakhak hapchari aikoina ngasi receive tawjagadoriba ikai kumna jaraba oza dudi atai kana sunate ming oina hangat charabada ikai kumna jaraba oza ibungo Dr. Akoizam Priyokumar Singh Associate Member Indian Solidarity Council New Delhi ni aduga ngasi phawbada ikai kumna jaraba sarna phangbirakhraba mana sing adudi mathang manau oina hangat charabada
Ahanbada Gem of Asia Education Excellence Award 2019 Bangkok, Thailand. Ani Subada Dr. APJ Abdul Kalam Education Excellence Award 2019 New Delhi. Ahum Subada Diamond of Asia International Award for Education Excellence 2019 Kathmandu, Nepal. Mari Subada International Gold Star Education Excellence Award 2019 Kathmandu, Nepal. Mga Subada Mahatma Gandhi Leadership Award, London, the House of Commons, United Kingdom. Sir na ngasi bawuda pangbirakliba manasing asigi manasing asida yang jaragadi Dela Garments ki maikay dagi amasung Manipur imagi macha singna thagat pa kaktada na walagadaba adugumlaba ikay kumna zarba sarni aduna Dela Garments ki maikay dagi ikai kumna zarba sarda ngasi asamba kudol amakak tamjage haina thorang jari masibu sarna harau tayamna laubiu haidana sarda hangatchari aduga ngasigi sarda kudol tambigadaba misak adudi aikoi ngasigi president ki phambam langda lengsin biriba mingoina hangatcharabada ikai kumna zarba sar Konsam Michael Singh, Retired Additional Director, Sports Authority of India, NERC Takyal Impalni. Sir, ani magbutaram no opchiri. Oh, sorry, mayay dek to. Oza Dr. Akoizam Priyo Kumar Singh ki damak ahoba kuba matang kubiyo. Thagachari sargi tungdala kadaba punsi dasu he namasyak mangal naiba punsi ama oibiu haiba wafam basi sinja langjari bagi maikai dagi su thamjage ngasigi Dela Garments ki pangthok jariba ahum suba foundation day asigi formal oiba function ti matang asida loishandanab gidamakta board of thanks pibi nab gidamakta kaushinjari Laishram Pravin Singh. Ngasigi sigumlawa Dela Garments ki ahum suba foundation day asigi asida achin ba kaya abo kaithok biduna lengbirak laga thoram asibu mapung phan bibyogi damakta koigi special invitees dignitaries light amasung sound gi chil now sing arapa amasung arapade anakpadagi lengbirak leba chil now sing pumnamakpu Dela ki mahu chinjaraga Thagar Pufungdok Jari, Amasung Haininga Letana, Mayambo Amukan Sutaka Jari. Thank you. Matang asida ngasigi formal loiba function asi President Gaya Valaujaraga Loishin Jare Mayam Makasata Zarakpa Thoram Singh Yaubi Nabgi Damakta Sinjalangjari Bagi Maikai Dagi Noluk Ningsing Jari Matang asidi eko yamna nungaiba haizaba tare iramdam asigi leibak lehauda saujarakpa sangnai model saiba tare makoi kayana ngasi ekoigi thoram asigi saruk ama oina rammed satpigani fashion parade asida satpigadaba adugumlaba sagnai model sing adudi mingoina panjarabada ahanbada
Miss Soibam Kanchan Chanu, ABB Colors, Femina Miss India Manipur 2017. Ani Subada, Miss Thaunauzam Estrella Luang, Miss Manipur 2017. Ahum Subada, Miss Langpok Langpam Melody Devi, Miss Manipur First Runner-Up 2018. Amasung Miss Pineapple Queen 2018. Madi Subada, Miss Canela Ngangom, Masak Nairaba Manipurgi model, Amasung Atoba Topa, Masak Nairaba model Kaya Amasu, Nasigi Fashion Parade Ki, Extravaganza Sida, Mayam the President Tauzagani, Aduna Mayam, Mifam Hong Dana, Pampam Lang the Lengshin Duna, Labiu, Hibasi Tamjaraga, Mayam Butagachari.
Hold. Once again, a very good evening, everyone. Now we are all set to present the fashion parade. Now presenting to you the first round, that is school uniforms and formal wears. Everyone, please give a big hand for the first round, that is the school uniforms and formal wears, products of Delac Garments. Children of the Lenape, the anger of the Manitou is not done. And yet, the night has come to see the last of the Mohicans. Children of the Lenape, the anger of the Manitou is not done. And yet, the night has come to see the last of the Mohicans. The last of the Mohicans.
Well, that was a wonderful display. Lining up with the round one of school uniforms and formal wears of the Passion Parade. Now we have another very exciting program, that is Zumba dance by the FEED, Zumba and Fitness Center, Thawal Mela Ground. Everyone, help me welcome Zumba dance by the FEED, Zumba and Fitness Center, Thawal Mela Ground. Emang lagi cantik. Hai sayangku, hari ini aku cantik, cantik bagai bidadari, bidadari di hatimu. Hai sayangku, perlakukanlah diriku seperti seorang ratu, ku ingin dimanja kamu. Então solta, bate, dá, seca. Não só, vai, não vai. E aí, seca, solta a batida aí de novo. Vai, vai, que eu menina do pontinho na mexicana, que é do gordinho todo. Beijo no gordo. A maioria das amigas da minha ex-mina tão querendo ficar. Olha as amigas da minha ex-mina louca e doida querendo saber. Some men say that I'm a cutie. He like how I shake my booty. He like how I get into it. Drop down to the music. Shimmy, shimmy, cocoa pop. Give me all you got. Move your body, don't you stop. This beat right here will make you drop. He's coming closer, at attention like a soldier. He act like he don't know ya. When I'm walking over, my body's a work of art. Baby, if you were smart, you would put me up on the wall. He's such a wicked boy. Stop moving your butt. Let's up and move your butt. I'ma turn this into a party. And you're right. Wicked, wicked, wicked. So be out that wicked. Wicked, wicked, wicked. Don't push that mouth. Wicked, wicked, wicked. So be out that wicked. Wicked, wicked, wicked. Don't push that mouth. Wicked, loose. Wicked, wicked, wicked. Loose. Wicked, loose. Wicked, wicked, wicked. I got it from my daddy. Daddy. I feel nice. You look nice. 널 보자마자 나 어머나 땡잡았어. Don't think twice. 이미 게임 끝났어. You be my curry. I'll be your rice. My name is PS1. 한국말로 박재상. 너의 변한 눈동자 빠져서 헤엄치고 파. 오빠 달린다. 확 붙잡아 only you. 나는 아름다운 아가. 이게 동반자. Hold up, wait a minute. 지금부터 선수끼리 밤이 아까워. Turn up louder. 불타오르는 아름다운 그대여. How you like me now? How you like me now? How you like me now? How you like me now?
If you want a guy that knows what you need, well, then I'm your man. And if I listen, I can hear you through my radio. In that bright white noise, what I've been missing in my life, what I've been dreaming of. You'll be that girl, you'll be that girl, you'll be everything you want, so let me get out there. I'm the baddest baby in the atmosphere. Tell me what you want to, we can do just what you like. Everything you know, I'm flipping upside down. Take you around the world, you know I like it loud. Tell me what you want, 'cause we can do just what you like. You make me feel bad. La 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 la. You make me feel so. You make me feel good. You make me feel so. You make me feel. Shake your body, baby, só pra mim. Tô ficando crazy, faz assim. Tô vendo que aprendeu direitinho. Tipo assim. Y ahí, yo te pongo loca, lo que des. Tá ficando crazy, faz assim. Mira que aprendiste direitinho. Tipo assim. Bola, rebola, rebola, bola, rebola, rebola, bola, rebola, rebola, bola, rebola. Dale ahí. Este es el remix oficial. El mono loco con Watatam. Fire. Na 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 na. Na na na. Na na na. Chegou a hora de dançar. O Mua Ruda vai ensinar a dança do rap boom. O rap boom vem te pegar. É com muita atenção que eu vou te ensinar agora. Na dança do rap boom, não pode ficar de fora assim. Boom, 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 Well, that was a wonderful presentation by Jumba by the Feet, Jumba and Fitness Center, Thawal Mela Ground.
Fashion Paris.
Everyone, please give a big round of applause for the second round. Presenting to you tonight the man behind all these beautiful and exotic products, the host of today's fashion parade, Mr. Takhelambam Abhijit Singh. Well, that was a wonderful display. Here we are winding up today's fashion parade. Dela Garments ki mai kaidagi nanthok chakhiba fashion parade ki thoram madubu achinba kaya kaithok piduna midyeng tabi khiba anakpa amasung arapadagi lengbirakpa khwai punamakpu amuk kahana Dela Garments ki mai kaidagi thagatpa phongdoksere. Ningsingjaba ma cameraman amatang ikoigi backstage ta lengchin birak naba ningsingjari amukka hanan ningsingjari ngasigi cameraman amakhaktang backstage lomda photo lo nabgidamakta ningsingjari. Hauzik fashion parade loishinjakraba matung asida isai nomai thoram asi haujanabagidamakta sem sabinabagidamakta orchestra gi ichinina usingbu kaushinjari.